ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯖꯨꯋꯥꯔꯗ ꯉꯥꯎꯕ ꯇꯣꯝꯆꯥ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯃꯔꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯀꯥꯏꯗꯨꯅ ꯆꯥꯕꯗ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯇꯣꯝꯆꯥ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯑꯁꯣꯟꯕꯤ ꯃꯃꯥ ꯑꯃꯅꯦ, ꯃꯥꯒꯤ ꯅꯨꯄꯤ ꯊꯕꯥꯒ ꯄꯨꯡꯀꯛ ꯆꯥꯎꯔꯕ ꯃꯆꯥꯅꯨꯄꯥ ꯇꯣꯡꯄꯣꯛꯀ ꯃꯈꯣꯏ 4 ꯂꯩꯔꯤ꯫ ꯅꯣꯡꯃ ꯇꯣꯝꯆꯥꯒꯤ ꯃꯃꯥ ꯄꯤꯁꯛꯅ, "ꯏꯃꯥꯒꯤ ꯇꯣꯝꯆꯥ, ꯅꯪꯕꯨ ꯏꯃꯧꯅ ꯃꯊꯟꯇ ꯍꯣꯠꯅꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯑꯃꯨꯛꯇꯗꯤ ꯌꯥꯎꯁꯤꯜꯂꯨꯗꯅ." "ꯑꯁ ꯏꯃꯥ, ꯃꯇꯣꯝꯇ ꯑꯗꯨꯝ ꯇꯧꯖꯅꯤ. ꯑꯩ ꯁꯤꯒꯨꯝꯕ ꯊꯕꯛꯀꯅꯦ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯕ. ꯍꯧꯖꯤꯛ ꯑꯔꯨꯕ ꯊꯕꯛ ꯑꯃꯁꯨ ꯆꯠꯀꯗꯕ ꯂꯩꯌꯦꯕ." "ꯆꯠꯁꯨ ꯆꯠꯈ꯭ꯔꯦꯗꯀꯣ ꯅꯪꯒꯤ ꯊꯕꯛꯁꯦ. ꯂꯩ ꯈꯪꯗꯦ, ꯂꯩꯇꯦꯁꯨ ꯈꯪꯗꯦ. ꯆꯠꯈꯤꯕꯁꯤꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯅꯤ ꯍꯥꯏꯕ ꯈꯪꯗꯈꯩ." ꯊꯕꯥꯅ, "ꯆꯠꯀꯦꯒ ꯆꯠꯆꯈꯤꯁꯅꯨ ꯏꯃꯥ. ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯒ ꯃꯥꯅ ꯐꯝꯗꯨꯅ ꯌꯦꯡꯉꯒ ꯂꯩꯕꯗꯣ ꯎꯒꯗꯕꯒꯤ ꯁꯔꯨꯛ ꯌꯨꯝꯗ ꯂꯩꯇꯕꯅ ꯍꯦꯟꯅ ꯐꯩ." "ꯉꯥꯡꯈ꯭ꯔꯦꯗ, ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯆꯤꯟꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯁꯤꯒꯦ ꯑꯩꯗꯤ? ꯏꯃꯥ, ꯅꯪꯁꯨ ꯅꯃꯧ ꯅꯨꯄꯤꯁꯦ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯣꯡꯃꯒꯤ ꯉꯥꯡꯕꯒꯤ ꯆꯥꯡꯁꯦ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ. ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ. ꯃꯤꯅ ꯉꯥꯡꯂꯤꯕ ꯑꯁꯤꯗꯤ ꯃꯅꯥꯁꯤꯗ ꯍꯥꯞꯄ ꯅꯠꯇꯦꯕ. ꯍꯣ, ꯑꯩꯅ ꯆꯤꯟ ꯁꯨꯝ ꯀꯜꯂꯛꯏꯕꯁꯦ ꯅꯋꯣꯡꯗꯨꯅꯅꯦ, ꯅꯋꯣꯡꯗꯨꯅ. ꯉꯍꯥꯜꯋꯥꯏꯗꯤꯅꯦ ꯅꯨꯄꯤ ꯊꯤꯔꯒ ꯐꯈꯤꯗ꯭ꯔꯥ ꯈꯟꯕ. ꯑꯗꯨꯒ ꯅꯪꯗꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦꯗꯅ ꯁꯨꯅꯤꯡꯗꯕꯁꯦ." "ꯏꯃꯥ, ꯑꯩꯅ ꯁꯨꯗ꯭ꯔꯕꯁꯨ ꯁꯨꯃꯥꯡ ꯌꯦꯅꯈꯥꯒꯁꯦ ꯅꯥꯄꯤ ꯃꯀꯥ ꯑꯃꯠꯇ ꯍꯧꯕ ꯅꯠꯇꯦ. ꯑꯩꯅ ꯋꯥꯅ ꯅꯃꯧ ꯅꯨꯄꯤ ꯊꯕꯛ ꯐꯕꯤꯁꯦ ꯊꯤꯖꯔꯤꯕꯅꯤ, ꯁꯤꯗꯕꯨ ꯅꯨꯡꯉꯥꯏꯒꯦ ꯈꯟꯗꯨꯅ." "ꯍꯣ, ꯇꯥꯅꯤꯡꯗ꯭ꯔꯦ. ꯅꯥꯀꯣꯡ ꯁꯤꯛꯏ ꯇꯥꯔꯦ. ꯃꯤꯔꯦꯝ ꯀꯠꯇꯅꯒ ꯉꯥꯡꯅꯕ ꯇꯟꯖꯩ ꯑꯩꯈꯣꯏꯗꯤ." "ꯍꯣ, ꯇꯜꯂꯕꯗꯤ ꯉꯥꯡꯕꯤꯔꯛꯑꯅꯣ. ꯏꯃꯥꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯛꯄ ꯍꯧꯈꯤꯕ ꯅꯠꯇ꯭ꯔꯣ?" "ꯅꯨꯄꯥ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ. ꯑꯍꯜꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯅ ꯑꯣꯟꯁꯤꯟꯅꯔꯒ ꯉꯥꯡꯅꯗꯨꯅ ꯂꯩꯌꯦꯕ." "ꯀꯩꯅꯣ ꯍꯥ? ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣꯕ? ꯅꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯃꯥꯟꯅꯗꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯉꯥꯡꯂꯤꯕꯁꯤꯕꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯑꯉꯥꯡꯅ ꯑꯍꯜ ꯁꯥꯕ ꯏꯆꯥꯅꯨꯄꯥꯗꯨꯃꯁꯨ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯌꯥꯎꯁꯤꯜꯂꯛꯑꯅꯤ. ꯉꯥꯡꯗꯅꯕ ꯊꯕꯛ ꯇꯧꯋꯣ, ꯀꯅꯥꯅꯁꯨ ꯅꯪꯉꯣꯟꯗ ꯉꯥꯡꯂꯣꯏ. ꯑꯗꯨꯗꯤ ꯅꯠꯇꯦ, ꯉꯥꯡꯅꯕꯗꯅꯤ ꯅꯪꯅ ꯇꯧꯔꯤꯕ. ꯑꯗꯨꯅ ꯑꯗꯨꯝ ꯉꯥꯡꯕ ꯇꯥꯕ." "ꯏꯃꯥ, ꯉꯥꯡꯉꯒꯨꯝꯁꯤ. ꯅꯆꯥꯅꯨꯄꯥꯁꯦ ꯆꯠꯄ ꯃꯇꯝꯒ ꯂꯣꯏꯅ ꯊꯦꯡꯊꯈ꯭ꯔꯅꯤꯕ." "ꯍꯣꯏ, ꯆꯠꯂꯣ. ꯆꯥꯛꯇꯤ ꯍꯥꯞꯂꯝꯃꯔꯣꯏꯀꯣ ꯉꯁꯤꯗꯤ." ꯇꯣꯝꯆꯥꯗꯨ ꯃꯃꯥꯅ ꯍꯥꯏꯍꯧꯔꯤꯕꯗꯣ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯥꯎꯔꯤꯕꯅꯤ ꯀꯥꯏꯅꯒ ꯄꯩꯗꯅꯒꯁꯨ ꯇꯧꯔꯤ. ꯃꯁꯛꯁꯦ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ. ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕ ꯃꯆꯥꯁꯤꯕꯣ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣꯕ." "ꯏꯃꯥ, ꯇꯣꯛꯑꯁꯤꯁꯦ. ꯑꯩꯈꯣꯏꯅ ꯐꯅ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ. ꯃꯁꯥꯅ ꯅꯣꯡꯃ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯖꯔꯛꯑꯁꯅꯤ." "ꯍꯩ, ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯕꯗ ꯂꯧ, ꯉꯥ ꯌꯣꯛꯅꯕ ꯐ꯭ꯔꯥꯝ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯍꯥ? ꯃꯥꯅ ꯖꯨꯋꯥꯔꯗ ꯈꯔ ꯊꯥꯗꯣꯛꯀꯅꯤ, ꯌꯣꯟꯊꯣꯛꯂꯒ ꯁꯦꯔꯗꯨꯅ ꯐꯝꯖꯥ ꯆꯥꯔꯤꯕꯁꯦ. ꯃꯥꯅ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯏꯁꯨꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯍꯌꯦꯡ ꯀꯔꯤꯃꯠꯇ ꯂꯩꯍꯧꯔꯔꯣꯏ ꯍꯥꯏꯋꯥꯅꯤ." "ꯏꯃꯥ, ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯁꯥꯎꯔꯒ ꯈꯟꯅꯗꯨꯅ ꯌꯦꯡꯉꯤ, ꯆꯩꯇꯃꯛ ꯆꯥꯔꯒ ꯇꯣꯛꯏ. ꯊꯦꯝꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ. ꯑꯩꯁꯨ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗꯦ. ꯃꯆꯥꯁꯤꯅ ꯍꯟꯖꯤꯟ ꯍꯥꯏꯍꯜꯂꯕꯅꯤ, ꯕꯥꯕꯥ, ꯑꯩꯒꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕ꯭ꯔꯥꯅ. ꯑꯗꯨꯁꯨ ꯃꯅꯥꯗ ꯍꯥꯞꯄ ꯅꯠꯇꯦ. ꯂꯨꯗꯧꯔꯤꯗ. ꯑꯩꯅ ꯁꯤꯈ꯭ꯔꯒ ꯅꯈꯣꯏꯅ ꯍꯤꯡꯍꯧꯒꯗꯧꯔꯤꯕꯁꯦ. ꯅꯈꯣꯏꯒꯤ ꯍꯦꯛ ꯈꯟꯕꯗ ꯅꯍꯥꯟꯅ ꯁꯤꯕ ꯌꯥꯔꯕ ꯑꯩꯁꯦ ꯁꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅꯦ." "ꯀꯥꯏꯗꯒꯤ ꯁꯤꯕꯒ ꯌꯥꯕ ꯅꯠꯇꯦ ꯏꯃꯥ. ꯅꯁꯨ ꯅꯨꯄꯥꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒ ꯌꯦꯡꯈꯤꯒꯗꯕꯅꯤꯀꯣ. ꯃꯇꯝꯗꯨꯗꯗꯤ ꯃꯈꯣꯏ ꯃꯄꯥꯁꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯄ ꯌꯥꯏꯗ. ꯃꯥꯡꯕ ꯇꯥꯛꯄ ꯂꯣꯏꯔꯒ ꯇꯥꯔꯛꯄ ꯒ꯭ꯌꯥꯟꯗꯨꯕꯨ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯕꯅꯣ? ꯃꯧ, ꯏꯃꯥꯒꯤ ꯋꯥꯗꯤꯅꯦ ꯅꯪꯅ ꯄꯨꯔꯣꯏꯕꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯁꯥꯕ ꯂꯦꯞꯄ ꯌꯥꯗꯦꯀꯣ. ꯅꯆꯥꯒꯤ ꯈꯜꯂꯨ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯒꯗꯕꯅꯤ." "ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯁꯥꯗꯤ ꯑꯗꯨꯝ ꯁꯥꯔꯤꯕꯅꯤ. ꯇꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯦꯛꯇ ꯆꯩꯔꯛꯄ. ꯁꯥꯎꯔꯛꯑꯣꯏꯗꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯊꯦꯝꯗꯨꯅ ꯁꯥꯒꯗꯕꯅꯤ." ꯇꯥꯟꯖꯥꯗꯨꯗ ꯄꯤꯁꯛꯀꯤ ꯃꯁꯨ ꯅꯨꯄꯥ ꯇꯣꯝꯄꯣꯛꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯕꯣꯛ, ꯏꯃꯥ,
ꯑꯩ ꯉꯁꯤꯗꯤ ꯉꯥ ꯌꯥꯝ ꯐꯔꯛꯏꯕꯣ ꯍꯥ ꯑꯩꯁꯨꯕꯨ ꯉꯥ ꯌꯥꯝ ꯐꯔꯛꯑꯦ ꯍꯥꯏꯕ ꯀꯗꯥꯏ ꯑꯕꯣꯛ ꯌꯦꯡꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯄꯤꯁꯛ ꯇꯣꯝꯄꯣꯛꯅ ꯐꯔꯛꯏꯕ ꯉꯥꯁꯤꯡꯗꯨ ꯌꯦꯡꯉꯤ ꯁꯤꯗꯤ ꯄꯣꯔꯣꯝꯅꯤꯅꯦ ꯃꯧ ꯁꯦ ꯉꯁꯤꯗꯤ ꯏꯁꯨꯅ ꯐꯥꯔꯛꯂꯤꯕ ꯄꯣꯔꯣꯝꯁꯦ ꯏꯪꯈꯣꯜꯗꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯈꯔ ꯍꯦꯛꯑꯒ ꯊꯣꯡꯉꯨ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ ꯑꯗꯨꯒꯅꯦ ꯑꯇꯩ ꯉꯥꯁꯤꯡꯗꯨꯅ ꯅꯪꯅ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯂꯨꯝꯕ ꯑꯗꯨꯒꯤ ꯃꯩꯇꯥꯟꯗꯨꯗ ꯐꯨꯝꯖꯤꯜꯂꯝꯃꯨ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯅꯕ ꯑꯕꯣꯛ ꯅꯪꯁꯨ ꯄꯥꯕꯅ ꯑꯍꯥꯎꯕꯗ ꯄꯤꯖꯃꯟꯗꯅ ꯑꯍꯥꯎꯕꯗꯤ ꯐꯖꯅ ꯈꯪꯉꯤꯅꯦ ꯍꯩ ꯈꯪꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯅꯄꯥꯅ ꯑꯩꯉꯣꯟꯗ ꯄꯤꯖꯔꯤꯕ ꯑꯍꯥꯎꯕꯗꯣ ꯊꯥꯏꯅ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗ ꯑꯩꯅ ꯄꯤꯖꯈꯤꯕ ꯉꯥꯛꯇꯅꯤꯅꯦ ꯅꯪ ꯑꯃ ꯅꯀꯣꯛꯇꯅꯤ ꯆꯥꯎꯔꯤꯕ ꯋꯥꯈꯜꯗꯤ ꯏꯈꯟ ꯈꯟꯗ꯭ꯔꯕ ꯀꯩꯅꯣ ꯏꯃꯥ ꯑꯗꯣ ꯄꯥꯕꯗꯣ ꯇꯨꯔꯦꯟ ꯃꯄꯥꯜꯒꯤ ꯃꯣꯡꯁꯣꯡ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯍꯧꯕꯅꯤꯀꯣ ꯍꯩ ꯏꯁꯨ ꯅꯨꯄꯥ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯣꯡꯁꯣꯡ ꯃꯔꯛꯇꯨꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯔꯤꯕ ꯍꯥ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯑꯩꯅ ꯄꯥꯕꯒꯤ ꯃꯈꯣꯜ ꯃꯥꯟꯕ ꯑꯃ ꯇꯥꯏꯅ ꯌꯦꯡꯂꯨꯕꯗ ꯌꯥꯎꯔꯝꯃꯤꯅꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯅ ꯌꯥꯗ꯭ꯔꯦ ꯂꯝꯄꯥꯛ ꯃꯁꯤ ꯃꯌꯥꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯊꯤꯡꯕꯗꯒꯤ ꯃꯥꯗꯤ ꯇꯨꯔꯦꯜ ꯃꯅꯥꯛꯀꯤ ꯑꯁꯣꯡꯕ ꯃꯔꯛꯇꯨꯗ ꯑꯃꯨꯛ ꯌꯧꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤꯅꯣꯕ ꯑꯩ ꯈꯨꯠ ꯁꯥꯒꯁꯦ ꯃꯔꯦꯡ ꯍꯦꯛ ꯆꯠꯄꯖꯥꯠꯅꯤꯍꯦ ꯑꯩ ꯏꯕꯣꯛ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯒ ꯄꯥꯕꯗꯨ ꯀꯧꯔꯨꯁꯤꯔꯥ ꯍꯩ ꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗꯕꯒ ꯆꯞ ꯃꯥꯟꯅꯔꯕ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯑꯩꯅ ꯀꯃꯥꯏꯅ ꯆꯠꯇꯧꯔꯤꯒꯦ ꯍꯥ ꯃꯗꯨꯗꯅꯤ ꯑꯩꯅ ꯀꯣꯛ ꯆꯥꯎꯕꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯍꯥꯏꯅꯤꯡꯂꯛꯇꯣꯏꯁꯦ ꯑꯁ ꯏꯕꯣꯛ ꯑꯇꯩ ꯍꯥꯏꯕꯅꯤ ꯀꯣꯛ ꯆꯥꯎꯕꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯣꯕ ꯀꯣ ꯏꯕꯣꯛ ꯍꯥꯏꯗꯅꯕ ꯅꯁꯥꯅ ꯇꯧꯀꯣ ꯀꯣꯛ ꯆꯥꯎꯕ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯍꯥꯏꯅꯤꯡꯕ ꯅꯠꯇꯦꯅꯦꯍꯦ ꯃꯧ ꯍꯩꯃꯥ ꯀꯔꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯗꯨꯅ ꯃꯁꯤꯃꯁꯨꯅꯦ ꯂꯥꯟꯃꯩ ꯊꯥꯟꯕꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ ꯑꯋꯣꯏꯕ ꯍꯩ ꯃꯧ ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯨꯅꯦ ꯃꯁꯥꯗꯤ ꯁꯣꯜꯂꯦꯕꯨ ꯈꯣꯟꯖꯦꯜꯁꯤꯃꯗꯤ ꯁꯣꯟꯕ ꯀꯧꯕ ꯂꯩꯇꯦ ꯍꯣ ꯇꯥꯔꯦ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯀꯧꯗ꯭ꯔꯕꯗꯤ ꯃꯤꯅ ꯑꯃꯨꯛ ꯀꯧꯕꯗ ꯁꯠ ꯈꯨꯝꯃꯛꯇꯦ ꯑꯗꯣ ꯅꯪ ꯇꯣꯝꯆꯥꯗꯣ ꯖ꯭ꯋꯥꯔ ꯁꯥꯟꯅꯍꯧꯏ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯀꯧꯔꯨꯁꯨ ꯆꯠꯂꯨ ꯑꯁ ꯇꯜꯂꯤꯗ ꯏꯃꯥ ꯑꯃꯨꯛ ꯐꯨꯔꯛꯀꯅꯤ ꯀꯧꯗ꯭ꯔꯒꯅ ꯑꯩꯅ ꯑꯣꯏꯅ ꯅꯪ ꯐꯨꯔꯛꯑꯅꯤ ꯆꯠꯂꯣ ꯑꯃꯨꯛꯇ ꯀꯧꯔꯨꯁꯨ ꯏꯃꯥ ꯑꯩꯕꯨ ꯀꯩ ꯍꯥꯏꯔꯒ ꯀꯧꯔꯛꯑꯣ ꯍꯥꯏꯅꯣ ꯏꯍꯦ ꯃꯆꯥ ꯅꯨꯄꯥꯁꯦ ꯃꯃꯥ ꯂꯧꯔꯤꯕꯅꯦꯕ ꯃꯥ ꯎꯅꯕ ꯃꯤ ꯂꯥꯛꯍꯧꯏ ꯍꯥꯏꯔꯨꯁꯨ ꯆꯠꯂꯨ ꯇꯟꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯑꯝꯗꯦꯅ ꯑꯩꯉꯣꯟꯗꯅꯦꯕ ꯐꯨꯗꯣꯏꯁꯦ ꯐꯨꯔꯣꯏ ꯏꯃꯥ ꯇꯧꯒꯦ ꯅꯪꯉꯣꯟꯗ ꯍꯦꯛ ꯐꯨꯕꯗ ꯆꯠꯂꯣ ꯀꯧꯗ ꯀꯧꯔꯨꯁꯣ ꯑꯗꯨꯒꯅꯦ ꯃꯥꯅꯅꯦ ꯅꯪꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯉꯥꯡꯂꯛꯑꯕꯁꯨ ꯑꯗꯨꯝ ꯈꯨꯝꯗꯨꯅ ꯅꯝꯗꯅ ꯌꯨꯝꯗ ꯄꯨꯔꯛꯀꯗꯕꯅꯤꯀꯣ ꯊꯕꯥꯗꯨ ꯇꯟꯅ ꯇꯣꯝꯆꯥꯕꯨ ꯀꯧꯕ ꯆꯠꯂꯝꯃꯤ ꯁꯨꯝ ꯂꯥꯛꯄꯅ ꯇꯣꯝꯆꯥ ꯍꯣꯏꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯤꯕ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯂꯨꯈꯣꯏꯅ ꯇꯣꯝꯆꯥ ꯑꯥꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯊꯕꯥꯗꯨ ꯃꯥꯟꯈ꯭ꯔꯦꯗ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇꯝꯅ ꯂꯥꯛꯄꯕꯨ ꯃꯥꯜꯂꯤꯅꯦ ꯑꯁ ꯀꯥꯏꯗꯅꯣꯗ ꯂꯥꯛꯑꯝꯃꯣꯏ ꯃꯥꯅꯕꯨ ꯀꯩꯁꯨ ꯂꯥꯛꯑꯣꯏꯕ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯑꯗꯤ ꯂꯣꯏꯔꯦꯗꯅꯃ ꯆꯥꯎꯕꯅ ꯅꯃꯤꯠꯇꯣ ꯆꯦꯗꯨꯗ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯔꯅꯨ ꯂꯥꯛꯏꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯋꯥꯅꯤ ꯅꯪꯕꯣ ꯅꯠꯇꯦ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯁꯤꯗ ꯂꯩ ꯍꯥꯏꯕꯁꯦ ꯀꯅꯥꯅ ꯍꯥꯏꯔꯤꯕꯖꯥꯠꯅꯣꯕ ꯑꯁ ꯇꯣꯝꯆꯥ ꯏꯕꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯩꯅ ꯑꯃꯨꯛ ꯇꯥꯛꯊꯣꯛꯂꯝꯗꯅꯀꯣ ꯇꯣꯝꯆꯥꯁꯨ ꯂꯨꯈꯣꯏꯒꯤ ꯋꯥꯗꯨꯗ ꯑꯣꯏꯔ ꯖꯥꯠꯂ ꯍꯥꯏꯗꯨꯅ ꯐꯠ ꯌꯦꯡꯂꯩ ꯇꯣꯝꯆꯥꯅ ꯑꯁꯤꯗꯤ ꯊꯕꯥꯅꯤꯅꯦ ꯃꯥꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯩꯕ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯊꯕꯥꯅꯤꯅ ꯅꯪꯅ ꯅꯠꯇꯦꯅ ꯑꯗꯨꯝ ꯇꯧꯔ ꯂꯩꯌꯦꯕ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ ꯆꯦꯜꯂꯁꯨ ꯅꯪꯉꯔꯣꯏ ꯏꯅꯥꯛꯇ ꯌꯧꯔꯛꯑꯕꯅꯤꯅ ꯆꯥꯎꯕꯅ ꯏꯆꯜ ꯊꯕꯥ ꯏꯆꯜꯕꯨ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ ꯃꯐꯝꯁꯤꯗ ꯌꯧꯔꯛꯏꯕꯁꯤꯕꯣ ꯇꯥ ꯆꯥꯎꯕ ꯇꯥ ꯂꯨꯈꯣꯏ ꯑꯇꯩ ꯃꯃꯤꯡ ꯈꯪꯗꯕ ꯇꯥꯗꯁꯤꯡꯁꯨ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯌꯨꯝꯗ ꯑꯩꯒꯤ ꯅꯨꯄꯥ ꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯉꯥꯏꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯥ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯇꯣꯝꯆꯥꯅ ꯋꯥꯈꯟꯗ ꯈꯜꯂꯤ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯕ ꯅꯨꯄꯤꯅꯣꯕ ꯑꯩꯈꯣꯏ ꯏꯃꯥꯅ ꯏꯟꯁꯤꯜꯂꯛꯄ ꯋꯥ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯕ ꯑꯩꯒ ꯎꯅꯅꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯖ꯭ꯋꯥꯔꯒꯤ ꯃꯔꯨꯞꯁꯤꯡ ꯅꯠꯇꯅ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯂꯣꯏꯅ ꯄꯨꯜꯂꯒꯅꯤ ꯁꯥꯟꯅꯔꯤꯕꯁꯦ ꯃꯈꯣꯏ ꯃꯄꯥ ꯌꯨꯝꯗ ꯆꯠꯂꯁꯤꯔꯥ ꯁꯦꯜ ꯃꯥꯡꯉꯤꯀꯣ ꯃꯤꯗꯣ ꯉꯥꯏꯕ ꯈꯔ ꯀꯨꯏꯅ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯨꯆꯣ ꯑꯩ ꯍꯧꯖꯤꯛ ꯁꯪꯍꯧꯗꯦ ꯍꯥꯏꯌꯨ ꯑꯁ ꯑꯗꯨ ꯌꯥꯔꯣꯏꯌꯦ ꯃꯄꯥ ꯍꯦꯛ ꯎꯅꯍꯧꯗꯕꯗ
ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝꯅꯤ ꯃꯥꯡꯗꯣꯏꯁꯦ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯩꯇꯕ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯐꯖꯅ ꯇꯝꯕꯤꯔꯛꯄꯗꯒꯤ ꯍꯩꯔꯦꯗ ꯑꯩꯅ ꯃꯤꯃꯥꯡꯁꯤꯗ ꯐꯨꯅꯤꯡꯗ ꯇꯧꯕꯅꯤ ꯅꯪ ꯌꯨꯝ ꯌꯧꯔꯒꯗꯤ ꯅꯨꯡꯉꯥꯏꯅꯤꯕ ꯌꯥꯔꯤꯁꯦ ꯏꯇꯥꯎ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯟꯗꯨꯅ ꯂꯩꯔꯅꯨ ꯏꯆꯜꯁꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯃꯨꯛꯇꯪ ꯆꯠꯊꯣꯛꯎꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯛꯑꯣ ꯑꯩꯈꯣꯏ ꯉꯥꯏꯔꯝꯃꯒꯦꯕ ꯑꯗꯨ ꯇꯣꯝꯆꯥꯗꯨ ꯆꯠꯅꯤꯡꯗ ꯎꯄꯥꯏ ꯂꯩꯇ ꯆꯠꯈ꯭ꯔꯦ ꯊꯕꯥꯁꯨ ꯇꯣꯝꯆꯥꯒꯤ ꯃꯃꯥꯡꯗ ꯌꯨꯝꯗꯕꯨ ꯌꯧꯍꯧꯔꯗꯤ ꯍꯥꯏꯅ ꯁꯨꯝ ꯀꯟꯅ ꯆꯠꯂꯤ ꯀꯩꯅꯣꯅꯦ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ ꯅꯍꯥꯟꯈꯩꯅ ꯆꯠꯄ ꯐꯥꯎꯕ ꯇꯟꯗꯅ ꯃꯈꯣꯡꯁꯦ ꯊꯥꯡꯅꯤꯡꯒꯨꯝ ꯊꯥꯡꯅꯤꯡꯗꯒꯨꯝ ꯉꯁꯤꯅ ꯀꯌꯥꯗ ꯀꯟꯅ ꯏꯟꯅꯔꯛꯏꯕꯅꯣꯕꯁꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯑꯁꯨꯛ ꯀꯟꯅꯒ ꯆꯠꯇꯅ ꯅꯪ ꯀꯌꯥꯝ ꯀꯟꯅ ꯆꯠꯀꯦ ꯌꯦꯡꯒꯦꯕ ꯑꯩꯁꯨ ꯍꯧꯖꯤꯛ ꯀꯜꯂꯤꯕ ꯆꯥꯡꯁꯤꯗꯒꯤ ꯍꯦꯟꯅ ꯀꯟꯒꯦꯕ ꯑꯁ ꯁꯨꯝ ꯀꯟꯈꯠꯂꯛꯏꯅꯤ ꯁꯤꯗꯤ ꯀꯥꯟꯅꯗꯦ ꯑꯩ ꯆꯦꯜꯂꯦꯍꯦ ꯑꯦ ꯆꯦꯟꯈ꯭ꯔꯦꯅꯦ ꯑꯩꯁꯨ ꯇꯥꯟꯅꯒꯦ ꯑꯗꯨꯗꯤ ꯇꯥꯟꯅꯔꯦꯍꯦ ꯊꯕꯥꯅ ꯃꯃꯥꯡꯗ ꯆꯦꯜꯂꯒ ꯇꯣꯝꯆꯥꯅ ꯃꯅꯤꯡꯗ ꯆꯦꯟꯕ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯧꯕ ꯃꯤꯁꯤꯡꯅ ꯉꯥꯡꯅꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤ ꯇꯧꯕꯒ ꯌꯥꯎꯔꯕꯖꯥꯠꯅꯣꯕ ꯑꯁꯤꯕꯣ ꯑꯁ ꯀꯔꯤꯕꯨ ꯌꯥꯎꯔꯝꯗꯣꯏꯅꯣ ꯃꯁꯤꯒꯤ ꯇꯣꯝꯆꯥ ꯍꯥꯏꯕ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥꯁꯦ ꯃꯇꯨ ꯃꯆꯥꯗ ꯁꯨꯔꯨ ꯍꯦꯛ ꯅꯩꯕꯅꯤ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯅꯨꯡꯁꯤꯗꯕꯅ ꯍꯣꯏꯅꯦ ꯁꯨꯕꯨꯗꯤ ꯌꯥꯝ ꯁꯨꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯌꯦꯡꯉꯣꯗꯅ ꯃꯈꯣꯏ ꯃꯄꯥꯅ ꯊꯥꯏꯅ ꯊꯅꯝꯕ ꯃꯔꯜ ꯃꯌꯥꯝꯗꯣ ꯃꯥꯅ ꯁꯨꯅꯤꯡꯂꯗꯕꯨ ꯀꯩꯒꯤ ꯀꯥꯏꯔꯨꯅꯤ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇꯕꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ ꯃꯇꯨꯁꯦ ꯅꯨꯡꯕ ꯅꯨꯡꯉꯥꯏꯇꯦ ꯊꯥꯏꯅꯗꯤ ꯑꯩꯗꯤ ꯁꯦꯜ ꯄꯥꯏꯕ ꯂꯟꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯏꯃꯨꯡꯗ ꯌꯨꯝ ꯄꯥꯜꯂꯕꯅꯤꯗꯣ ꯍꯥꯏꯗꯅ ꯃꯨꯛꯇꯅ ꯂꯥꯛꯑꯝꯗꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ ꯍꯣ ꯁꯤꯅꯦ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕꯁꯦ ꯀꯅꯥꯅ ꯈꯪꯕ ꯍꯌꯦꯡ ꯑꯩꯈꯣꯏꯁꯨ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯃ ꯈꯨꯜꯂꯒ ꯅꯨꯡꯉꯥꯏꯔꯛꯄꯁꯨ ꯑꯁ ꯈꯨꯟꯕ ꯍꯥꯏꯔꯒ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯅꯦ ꯁꯦꯜ ꯈꯥꯎꯖꯥꯎ ꯑꯃꯠꯇ ꯈꯨꯜꯍꯟꯕꯤꯌꯨꯅꯅꯦ ꯂꯥꯏ ꯈꯨꯔꯝꯃꯕꯅꯤ ꯂꯥꯏꯁꯤꯁꯨ ꯂꯩꯇ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦꯗ ꯁꯨꯈꯨꯟꯗꯤ ꯍꯦꯛ ꯈꯨꯟꯗꯦꯕ ꯍꯩꯃꯥ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯒꯤ ꯋꯥꯔꯤꯁꯤꯁꯨ ꯅꯣꯏꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯂꯥꯏꯗ ꯑꯣꯏꯅ ꯑꯩꯅ ꯅꯤꯕꯗꯅꯦ ꯁꯨꯛꯄꯤ ꯄꯤꯗꯕꯒꯤ ꯁꯣꯝꯗ ꯊꯕꯥꯗꯨ ꯃꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯄꯤꯁꯛꯅ ꯍꯩꯃꯧ ꯀꯔꯤ ꯇꯧꯔꯦ ꯍꯥ ꯀꯩꯗꯧꯔꯒꯦꯕ ꯑꯗꯨ ꯀꯟꯅ ꯂꯝꯖꯦꯟ ꯆꯦꯜꯂꯛꯏꯕꯗꯨꯕꯣ ꯏꯃꯥ ꯅꯆꯥꯅꯨꯄꯥꯅ ꯇꯥꯟꯅꯔꯛꯏꯕꯅꯤ ꯍꯩ ꯇꯣꯝꯆꯥ ꯀꯩꯅꯣ ꯅꯪꯅ ꯏꯃꯧꯗ ꯑꯗꯨ ꯀꯟꯅ ꯇꯥꯟꯅꯔꯛꯏꯕꯗꯤ ꯍꯥ ꯀꯗꯥꯏ ꯅꯪꯕꯨ ꯑꯩ ꯎꯅꯕ ꯃꯤ ꯂꯥꯛꯍꯧꯋꯦ ꯍꯥꯏꯕꯗꯥꯏꯅꯦ ꯍꯥ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯉꯁꯤ ꯑꯩꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯌꯨꯝ ꯂꯣꯠꯄꯅꯒ ꯀꯥꯟꯅꯔꯣꯏꯀꯣ ꯑꯩꯗꯤ ꯈꯪꯗꯦ ꯏꯃꯥꯅ ꯍꯥꯏꯕꯅꯦ ꯏꯃꯥꯗ ꯍꯪꯉꯨ ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯂꯕꯅꯦ ꯑꯩꯈꯣꯏꯏꯃꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯣꯏꯔꯝꯕꯅꯤ ꯍꯥꯏꯕꯁꯦ ꯅꯠꯇꯦ ꯏꯃꯥꯅ ꯅꯃꯧ ꯅꯨꯄꯤ ꯑꯉꯥꯎꯕꯤꯁꯤꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯇꯝꯕꯤ ꯂꯩꯔꯦꯅꯦ ꯍꯥꯏ ꯈꯪꯂꯤꯕꯗꯣ ꯐꯔꯕꯅꯤ ꯈꯪꯗ꯭ꯔꯕꯗꯤꯅꯦ ꯅꯪꯅꯦ ꯏꯃꯥꯅ ꯅꯃꯤꯠꯇꯨꯗ ꯈꯨꯗꯣꯝꯕꯤꯁꯤꯅꯅꯦ ꯆꯛ ꯊꯤꯜꯂꯒ ꯇꯥꯛꯇꯧꯔꯤꯕ ꯈꯪꯉꯕ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯑꯩ ꯀꯧꯔꯤꯕꯣ ꯍꯩ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯕ ꯊꯤꯡꯗꯨꯅ ꯊꯝꯂꯕ ꯊꯕꯛꯇꯨ ꯅꯈꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯇꯧꯔꯤꯕꯗꯣ ꯐꯥꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯅꯄꯥ ꯑꯁꯣꯟꯕꯤ ꯅꯃꯥ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯅꯇꯨ ꯅꯆꯥꯁꯦ ꯌꯣꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀோ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯅꯠꯇꯦ ꯃꯤ ꯅꯣꯕꯥꯞ ꯃꯦꯠꯄ ꯆꯥꯁꯦ ꯍꯥꯏꯗꯅ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯐꯝꯂꯒ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯆꯥꯔꯨꯕꯁꯤꯕꯨ ꯀꯔꯤ ꯅꯣꯕꯥꯞ ꯃꯦꯠꯄ ꯆꯥꯔꯨꯔꯤꯅꯤ ꯍꯥꯏꯕ ꯍꯥ ꯀꯗꯥꯏ ꯅꯈꯨꯠꯇꯣ ꯅꯣꯕꯥꯞ ꯃꯅꯝ ꯅꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯂꯥꯛꯑꯣ ꯁꯤꯗ ꯏꯁ ꯃꯤꯒꯤ ꯈꯨꯠꯁꯤꯕꯨ ꯃꯅꯝ ꯅꯝꯒꯦꯅꯦ ꯏꯃꯥ ꯑꯩꯒꯤ ꯈꯨꯠꯁꯤꯗꯤ ꯅꯣꯕꯥꯞ ꯃꯦꯠꯄ ꯆꯥꯕ ꯂꯣꯏꯔꯒ ꯌꯦꯟ ꯃꯍꯤ ꯌꯥꯎꯗꯅ ꯀꯪꯅ ꯉꯧꯕꯗꯣ ꯃꯇꯣꯡ ꯑꯃ ꯑꯅꯤꯗꯤ ꯆꯥꯔꯦ ꯅꯝꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ ꯍꯩ ꯁꯥꯖꯥꯕ ꯊꯤꯕꯣꯡꯅ ꯃꯔꯣꯜ ꯑꯃ ꯂꯥꯎꯔꯤꯕ ꯑꯍꯥꯎꯕꯅ ꯃꯔꯣꯜ ꯑꯃ ꯆꯥꯅꯤꯡꯂꯤꯕ ꯇꯟꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ ꯅꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯀꯩꯅ ꯏꯃꯥ ꯑꯩꯁꯤ ꯅꯆꯥꯅꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯄꯣꯛꯂꯤꯕ ꯊꯤꯔꯤꯕꯁꯤꯁꯨ ꯏꯃꯥꯒ ꯄꯥꯕꯒ ꯃꯆꯦꯠ ꯂꯧꯕꯒꯤꯅꯤ ꯍꯥꯍꯥꯌꯣ ꯑꯩꯅꯗꯤ ꯅꯪꯁꯦ ꯏꯆꯥꯕꯨ ꯃꯥꯟꯗ꯭ꯔꯦ ꯈꯨꯜꯂꯛꯄꯔ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤꯅꯦ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ ꯅꯆꯥ ꯑꯩꯕꯨ ꯅꯆꯥ ꯃꯥꯟꯗꯦ ꯈꯨꯜꯂꯛꯄꯔ ꯈꯜꯂꯤꯅꯤ ꯀꯥꯏꯅꯒ ꯍꯩ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯤꯕꯨ ꯂꯣꯏꯅ ꯉꯥꯎꯔꯕꯣ ꯉꯥꯎꯔꯤꯕꯗꯤ ꯅꯪꯅꯤꯅꯦꯍꯦ ꯍꯩ ꯖ꯭ꯋꯥꯔꯥꯏ ꯆꯨꯕ ꯅꯁꯛꯇꯣ ꯖ꯭ꯋꯥꯔꯗ ꯁꯦꯜ ꯃꯥꯡꯕ ꯃꯥꯜꯂꯤꯅꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯁꯦꯜ ꯃꯥꯡꯉꯤꯉꯩꯗ ꯀꯧꯔꯛꯑꯗꯤ ꯁꯛꯁꯦ ꯑꯗꯨꯝ ꯁꯦꯜ ꯃꯥꯡꯕ ꯃꯥꯟꯇꯥꯕ ꯃꯤꯅ ꯁꯦꯜ ꯈꯖꯤꯛꯇꯪ ꯂꯧꯖꯒꯦ ꯇꯧꯔꯤꯕ ꯃꯇꯝꯗꯨꯗꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯗꯥꯎ ꯍꯥꯠꯂꯤꯕꯁꯦ ꯑꯩ ꯃꯁꯤ ꯉꯁꯤꯅꯦ ꯐꯨꯗꯅ ꯇꯣꯛꯑꯦꯕ ꯃꯁꯤ ꯅꯪꯕꯨ ꯁꯥꯟꯅꯗꯦ ꯍꯥꯏꯕꯗꯥꯏꯅꯦ ꯍꯥ ꯅꯪ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯇ ꯁꯥꯟꯅꯗꯦ ꯍꯥꯏꯕꯗꯣ ꯍꯩꯆꯤꯟ ꯊꯤꯕꯧ
ꯃꯧꯗꯒ ꯍꯦꯛ ꯐꯨꯗ ꯐꯨ ꯅꯪꯅꯦ ꯑꯩꯅ ꯀꯩꯗꯧ ꯌꯦꯡꯉꯨ ꯅꯪ ꯅꯣꯡꯃꯁꯨ ꯇꯣꯝꯆꯥꯗꯣ ꯈꯨꯜꯒꯤ ꯃꯤ ꯄꯥꯛꯅ ꯆꯪꯅꯗꯕ ꯂꯧꯕꯨꯛ ꯃꯆꯤ ꯑꯃꯗ ꯖ꯭ꯋꯥꯔ ꯀꯟꯅ ꯁꯥꯟꯅꯔꯤ ꯂꯨꯈꯣꯏ ꯅꯪꯗꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗ ꯐꯪꯕ ꯁꯦꯜꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯁꯅꯥ ꯐꯅꯌꯥꯝꯗꯤ ꯁꯥꯔꯝꯃꯅꯤꯅꯦ ꯇꯣꯝꯕꯅ ꯍꯥꯏꯒꯨꯝꯗꯅ ꯂꯨꯈꯣꯏ ꯅꯪꯅ ꯃꯥꯡꯕ ꯅꯨꯃꯤꯠꯁꯦ ꯑꯃꯨꯛꯇ ꯍꯦꯛ ꯌꯥꯎꯗꯦꯗ ꯑꯗꯨꯒ ꯇꯣꯝꯆꯥ ꯅꯪꯗꯤ ꯁꯦꯜ ꯃꯥꯡꯖꯕ ꯅꯨꯃꯤꯠꯇꯣ ꯑꯃꯠꯇ ꯌꯥꯎꯗꯦꯅꯦ ꯍꯥ ꯁꯤꯕꯨꯗꯤ ꯑꯩꯅ ꯃꯥꯡꯍꯟꯒꯦꯅ ꯃꯥꯡꯍꯜꯂꯤꯕꯅꯤ ꯅꯣꯡꯃ ꯁꯦꯜ ꯈꯔ ꯌꯥꯝꯅ ꯄꯨꯊꯣꯛꯅꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯄꯨꯂꯞ ꯈꯣꯛꯀꯦꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯂꯨꯈꯣꯏꯅ ꯈꯠꯅꯤ ꯅꯪ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯂꯥꯛꯄꯗꯨꯁꯨ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯆꯥꯡ ꯅꯥꯏꯅ ꯂꯦꯞꯄꯦꯗ ꯃꯥꯗꯤ ꯇꯣꯝꯆꯥꯅ ꯂꯥꯛꯄ ꯍꯥꯏꯕ ꯅꯨꯄꯤꯅ ꯉꯝꯕꯗꯣ ꯅꯨꯄꯤꯅꯕꯨ ꯍꯥꯏꯈ꯭ꯔꯕ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯀꯤꯕꯗ ꯍꯩꯅꯗꯕ ꯑꯃ ꯌꯥꯎꯋꯦꯕ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏ ꯍꯥꯏꯗꯅ ꯌꯨꯝꯗ ꯆꯪꯍꯟꯗꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯁꯪꯒꯣꯏꯗ ꯇꯨꯝꯃꯦ ꯍꯥꯏꯅꯦ ꯂꯨꯈꯣꯏꯅ ꯇꯨꯝꯃꯝꯅꯤ ꯍꯥꯏꯗꯣꯔꯛꯄꯗ ꯄꯛꯆꯕ ꯋꯥꯅꯤ ꯃꯇꯨꯅꯦꯅ ꯃꯁꯛ ꯁꯛꯇ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯇꯨꯗꯨꯕꯨ ꯀꯤꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯕ ꯃꯁꯛ ꯃꯇꯧꯅ ꯌꯥꯝꯅ ꯐꯖꯗꯅ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤꯅꯤ ꯍꯥꯏꯕꯁꯨ ꯂꯩꯕ ꯅꯠꯇꯕꯗꯨꯗꯕꯨ ꯆꯥꯎꯕꯅ ꯍꯣ ꯊꯤꯃꯟꯕꯗꯨꯗ ꯀꯤꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯅꯨꯄꯤꯅꯦꯅ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯇꯨꯝꯃꯤꯕ ꯍꯤꯡꯆꯥꯕꯤꯕꯨ ꯃꯥꯜꯂꯤꯅꯦ ꯑꯃꯅ ꯑꯃꯨꯛ ꯑꯩꯗꯤ ꯏꯆꯥꯅ ꯀꯞꯄꯛꯄꯗ ꯃꯗꯨ ꯅꯨꯄꯤꯗꯨꯅ ꯑꯉꯥꯡ ꯆꯥꯕ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯊꯦꯝꯃꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯞꯄ ꯑꯗꯨꯝ ꯇꯣꯛꯑꯦ ꯁꯣꯝꯗ ꯄꯤꯁꯛꯅ ꯃꯧ ꯍꯩꯊꯕ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯋꯥ ꯍꯥꯏꯒꯦꯅꯦ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯆꯠꯂꯣ ꯇꯣꯝꯆꯥꯗꯣ ꯆꯠꯈ꯭ꯔꯕꯅꯤ ꯅꯪ ꯑꯃꯨꯛꯇ ꯇꯥꯟꯅꯔꯨꯆꯣ ꯑꯗꯨꯒꯅꯦ ꯌꯨꯝꯁꯤꯗ ꯅꯪꯅꯅꯦ ꯅꯝꯗꯅ ꯄꯨꯔꯛꯎꯀꯣ ꯊꯦꯝꯕꯗ ꯌꯥꯗꯕ ꯃꯥꯗꯤ ꯃꯥꯅ ꯁꯥꯎꯅꯕ ꯑꯃꯨꯛ ꯇꯧꯔꯒ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯊꯕꯥꯗꯤ ꯃꯃꯥꯅ ꯍꯥꯏꯔꯕꯅꯤꯅ ꯇꯟꯅ ꯑꯃꯨꯛ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯍꯪꯗꯨꯅ ꯊꯤꯔꯛꯄꯅ ꯃꯈꯣꯏꯅ ꯐꯝꯂꯤꯕꯗꯨ ꯎꯔꯦ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯂꯨꯝꯗꯨꯅ ꯇꯥꯔꯝꯃꯤ ꯀꯌꯥꯗꯅꯣꯅꯦ ꯅꯨꯄꯥ ꯃꯈꯣꯏꯅ ꯃꯤꯒꯤ ꯅꯨꯄꯤꯒꯤ ꯃꯤꯋꯥꯒ ꯉꯥꯡꯅꯗꯅ ꯑꯗꯨꯁꯨ ꯑꯣꯛꯇꯕ ꯃꯣꯏꯒꯤ ꯃꯔꯛꯇ ꯄꯨꯟꯁꯤ ꯌꯥꯗꯕꯒꯤ ꯅꯨꯡꯁꯤꯈꯤꯗꯦꯗꯀꯣ ꯂꯨꯈꯣꯏꯅ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤꯅ ꯀꯌꯥꯝ ꯍꯦꯛ ꯐꯖꯔꯗꯅ ꯑꯩꯗꯤ ꯂꯥꯛꯄꯒꯤ ꯅꯨꯄꯤꯒ ꯅꯪꯒꯤ ꯅꯨꯄꯤꯒ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯃꯥꯜꯂꯨꯔꯕꯅꯤꯅꯦ ꯅꯨꯄꯥꯗꯨꯅ ꯍꯦꯔ ꯂꯨꯈꯣꯏ ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣ ꯅꯪꯒꯤꯗꯨꯗꯤ ꯊꯤꯕꯒꯤ ꯋꯥꯗꯤ ꯅꯪꯒꯤꯗꯨꯁꯨ ꯇꯞꯇꯥꯏ ꯍꯥꯏꯖꯤꯟꯗꯅ ꯊꯤꯕꯗꯨꯅꯤ ꯑꯗꯨꯒ ꯑꯩ ꯏꯁꯥ ꯌꯥꯎꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯤꯋꯥꯒ ꯉꯥꯡꯇꯅ ꯊꯕꯥꯅ ꯍꯩꯁ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯑꯩꯒꯤ ꯑꯃꯨꯛ ꯌꯥꯎꯔꯛꯇꯅ ꯑꯩꯒꯤ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯀꯧꯍꯧꯔꯒꯦ ꯅꯨꯄꯥ ꯇꯥꯕ꯭ꯔꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯈꯪꯉꯤꯅꯦ ꯀꯨꯏꯅꯅꯤ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯍꯟꯗꯛ ꯃꯔꯛꯁꯤ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯅꯨꯄꯤꯅ ꯆꯥꯛ ꯍꯤꯟꯖꯥꯡ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯆꯩ ꯆꯥꯕ ꯑꯣꯏꯅ ꯄꯥꯝꯃꯒ ꯂꯩꯔꯤꯅꯦ ꯍꯣꯏ ꯌꯥꯔꯦ ꯌꯨꯝꯗ ꯉꯥꯡꯅꯔꯁꯤ ꯂꯥꯛꯑꯣ ꯅꯃꯥꯟꯅꯕ ꯃꯌꯥꯝ ꯃꯃꯥꯡꯗꯅꯦ ꯑꯀꯟ ꯁꯥꯗꯨꯅ ꯋꯥ ꯉꯥꯡꯉꯒ ꯂꯩꯕꯤꯔꯅꯨ ꯍꯣꯔꯦꯟ ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯗꯤ ꯑꯃꯨꯛ ꯀꯞꯄꯅꯤ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏꯅ ꯀꯅꯥꯗꯅꯣ ꯃꯥꯅ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯀꯔꯤꯅꯣ ꯃꯪꯂ ꯇꯥꯏꯕꯪꯂ ꯇꯧꯏꯁꯤꯕꯣ ꯂꯨꯈꯣꯏꯅ ꯇꯥꯏꯕꯪꯅꯦ ꯇꯥꯏꯕꯪ ꯏꯇꯥꯎ ꯆꯠꯍꯧꯕꯅ ꯐꯔꯅꯤꯗ ꯅꯨꯄꯤ ꯁꯥꯎꯔꯗꯤ ꯑꯁꯦꯡꯕ ꯁꯨꯝ ꯍꯥꯏꯗꯣꯔꯛꯑꯅꯤꯕ ꯍꯦꯔ ꯏꯇꯥꯎ ꯑꯩꯕꯨ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥꯗꯧꯅ ꯍꯦ ꯅꯨꯄꯤ ꯀꯅꯥꯗꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯑꯩꯅ ꯉꯥꯡꯖꯔꯤꯕꯁꯦ ꯃꯈꯣꯏ ꯃꯄꯥꯗꯅꯤ ꯈꯪꯕꯤꯗ꯭ꯔꯕꯣ ꯂꯥꯛꯑꯣ ꯍꯥꯏꯔꯤꯉꯩꯁꯤꯗ ꯁꯠ ꯂꯥꯛꯄꯤꯔꯣꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅꯦ ꯂꯩꯇꯨꯝ ꯈꯨꯜꯂꯒ ꯍꯦꯛꯇ ꯂꯪꯉꯛꯑꯗꯕꯅꯤ ꯍꯦꯔꯥ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯅꯪꯗ ꯉꯁꯤ ꯂꯩꯔꯝꯃꯣ ꯈꯪꯂꯤꯕ ꯅꯪ ꯇꯥꯟꯅꯔꯛꯀꯗꯧꯔꯤꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯦꯜꯂꯦ ꯊꯕꯥ ꯆꯦꯟꯈꯤꯔꯝꯃꯤ ꯇꯣꯝꯆꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯟꯅ ꯇꯥꯟꯅꯔꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯇꯣꯝꯆꯥꯅ ꯍꯦ ꯅꯨꯄꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯣ ꯅꯪꯅ ꯑꯩꯅ ꯆꯠꯂꯤꯕ ꯈꯨꯗꯤꯡ ꯀꯣꯏꯏꯟ ꯏꯟꯅꯔꯒ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯈꯠꯅꯕ ꯍꯧꯔꯤꯕꯁꯦ ꯀꯩꯒꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯠꯅꯕ ꯍꯧꯒꯗꯧꯔꯤꯕꯒꯦ ꯌꯨꯝꯗ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯅꯤ ꯈꯪꯗꯕ ꯃꯈꯩ ꯆꯠꯇꯨꯅ ꯁꯦꯟ ꯃꯥꯡꯍꯜꯂꯒ ꯂꯩꯕꯗꯣ ꯇꯧꯕꯤꯒꯅꯨ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯅꯪꯒꯤ ꯋꯥꯗꯣ ꯆꯨꯝꯅ ꯍꯥꯏꯗꯤꯅꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯌꯥꯎꯔꯤꯕ ꯍꯣ ꯈꯟꯅꯤꯡꯕ ꯈꯜꯂꯣ ꯌꯥꯔꯦ ꯌꯨꯝꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝꯁꯦ ꯈꯖꯤꯛꯇꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯕꯤꯕꯁꯤꯕꯨ ꯌꯥꯗꯕ꯭ꯔꯣ ꯑꯩꯅ ꯆꯠꯂꯤꯕꯁꯦ ꯂꯦꯝꯅ ꯆꯠꯄ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯏꯃꯥꯒ ꯅꯪꯒꯒꯤ ꯅꯀꯣꯛꯇꯨꯅ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯄꯗꯣ ꯊꯕꯛ ꯆꯠꯄꯅꯤ ꯈꯜꯂꯣ ꯍꯥꯏꯔꯣ ꯅꯆꯥꯅꯨꯄꯥꯁꯤꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯣ ꯃꯈꯣꯏ ꯃꯄꯥꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯑꯉꯥꯡꯁꯤꯅ ꯀꯔꯝꯅ ꯇꯧꯗꯧꯔꯤꯒꯦ ꯑꯉꯥꯡꯒꯤꯗꯤ ꯃꯃꯥ ꯅꯪ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪ ꯃꯃꯥ ꯅꯠꯇ꯭ꯔꯣ ꯅꯆꯥꯁꯦ ꯅꯪꯅ ꯁꯦꯟꯅꯒꯗꯕꯅꯤꯅꯦ ꯅꯪꯁꯨ ꯃꯄꯥꯅꯦ ꯃꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯑꯩ ꯏꯊꯟꯇꯅ ꯏꯆꯥꯁꯦ ꯁꯦꯟꯅꯧ ꯍꯥꯏꯔꯤꯔꯣ ꯍꯦ ꯅꯨꯄꯤ
ꯑꯩꯅ ꯁꯥꯎꯅꯤꯡꯅꯕ ꯋꯥ ꯌꯥꯝꯅꯅꯦ ꯁꯨ ꯉꯥꯡꯂꯛꯀꯅꯨꯀꯣ ꯑꯩ ꯅꯪꯁꯦ ꯑꯃꯨꯛꯇ ꯐꯨꯒꯦꯗꯍꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩ ꯏꯃꯥ ꯐꯨꯔꯣ ꯐꯨꯔꯣ ꯅꯈꯨꯠꯇ ꯄꯦꯟꯅ ꯐꯨꯔꯣ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯂꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠꯁꯤꯕꯨ ꯀꯔꯝꯕ ꯏꯃꯨꯡꯗ ꯆꯠꯅꯔꯤꯕꯅꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯕꯛ ꯃꯅꯥ ꯑꯃꯠꯇꯁꯨ ꯁꯨꯅꯤ ꯈꯪꯗꯕ ꯖꯨꯍꯥꯔ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯁꯨꯗꯕ ꯅꯈꯣꯏꯒꯤ ꯁꯦꯜ ꯋꯥꯠꯍꯟꯕ꯭ꯔꯣ ꯅꯪꯕꯨ ꯅꯨꯄꯤ ꯑꯇꯩꯒꯨꯝꯅ ꯈꯨꯂꯪ ꯀꯨꯝꯍꯟꯕ꯭ꯔꯣ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄ ꯉꯥ ꯐꯥꯕ ꯆꯠꯍꯟꯕ꯭ꯔꯣ ꯁꯦꯜ ꯋꯥꯠꯇꯦ ꯍꯥꯏꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯕꯒꯦ ꯏꯁꯥ ꯑꯃ ꯂꯩꯔꯤꯕꯁꯤꯒꯤ ꯍꯧꯖꯤꯛ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦ ꯏꯃꯥ ꯕꯥꯖꯤꯅ ꯊꯝꯕꯤꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯇꯨꯝꯅꯕ ꯃꯈꯩ ꯌꯣꯜꯂꯒ ꯅꯪꯅ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯌꯥꯒꯗꯧꯔꯤꯒꯦ ꯏꯆꯥꯁꯤꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯣ ꯃꯈꯣꯏꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯈꯥꯛꯇꯨꯅ ꯊꯝꯒꯗ꯭ꯔꯣ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯃꯥꯅ ꯊꯣꯛꯄ ꯇꯥꯜꯂꯒ ꯂꯩꯖꯁꯅꯤ ꯑꯗꯨꯒꯤ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦꯅꯦ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯄꯥꯅꯣ ꯅꯪꯁꯨ ꯅꯨꯄꯥꯅꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯃꯈꯣꯏ ꯃꯄꯥꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯗꯥꯏꯗꯒꯤ ꯀꯔꯤ ꯇꯥꯟꯈ꯭ꯔꯒꯦ ꯏꯃꯥ ꯕꯥꯖꯤꯅ ꯊꯝꯃꯝꯕ ꯂꯟ ꯃꯌꯥꯝꯗꯨꯅ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯆꯥꯒꯤꯅ ꯅꯨꯄꯥꯅꯤ ꯇꯥꯟꯖꯁꯅꯤ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯗꯨꯗꯤ ꯑꯩꯅꯅꯦ ꯏꯃꯥ ꯏꯄꯥ ꯑꯐꯕ ꯐꯪꯕ ꯃꯥꯅ ꯅꯈꯣꯏꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯃꯔꯥꯏꯕꯛ ꯍꯥꯏꯗꯨ ꯇꯥꯔꯤꯗꯅ ꯅꯁꯥꯒꯤꯗ ꯈꯟꯕ ꯅꯪꯗꯤ ꯀꯩꯗꯧꯅ ꯅꯇꯨ ꯅꯆꯥ ꯊꯤꯔꯤꯅꯣ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯅꯊꯟꯗ ꯑꯗꯨꯝ ꯍꯤꯡꯖꯈꯣ ꯌꯥꯗꯕ꯭ꯔꯣ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯑꯋꯥꯕ ꯄꯤꯗ꯭ꯔꯕꯁꯣ ꯃꯇꯝꯗꯨꯗꯁꯨ ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯕ ꯄꯥꯝꯖꯗꯦꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯍꯩꯁꯤꯡꯕꯤꯁꯦ ꯑꯁꯤꯅ ꯅꯝꯗꯅ ꯊꯤꯕꯤꯈꯤꯕꯅꯦ ꯅꯪꯁꯨꯅꯦ ꯀꯩꯗꯧꯕꯒꯤ ꯐꯠꯇꯕ ꯑꯩꯉꯣꯟꯗ ꯂꯩꯔꯛꯏꯒꯦ ꯅꯨꯄꯥ ꯐꯪꯗꯕꯒꯤ ꯍꯧꯅꯕꯤ ꯅꯨꯄꯥ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯆꯦꯜꯂꯛꯄꯤꯅꯤꯅꯦ ꯊꯕꯥꯗꯣ ꯎꯄꯥꯏ ꯂꯩꯇꯅ ꯑꯃꯨꯛ ꯇꯞꯊꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏ ꯃꯄꯥ ꯅꯪ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯁꯦꯟ ꯂꯟ ꯊꯨꯝ ꯃꯥꯡꯍꯟꯕꯁꯤ ꯇꯣꯛꯄꯤꯔꯣꯕ ꯑꯩꯒꯤ ꯈꯟꯕꯤꯗ꯭ꯔꯕꯁꯨ ꯏꯆꯥꯒꯤ ꯑꯃꯨꯛꯇꯗꯤ ꯈꯟꯕꯤꯌꯨꯕ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯄꯦꯊ ꯁꯥꯟꯅꯕꯗꯣ ꯑꯩꯉꯣꯟꯗ ꯆꯪꯒꯗꯕ ꯅꯠꯇꯦ ꯃꯄꯥ ꯑꯗꯨꯝꯅ ꯍꯦꯛꯇꯁꯨ ꯍꯥꯏꯒꯅꯨ ꯅꯪ ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ ꯂꯥꯛꯀꯗꯧꯔꯤꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯖꯤꯛꯇꯁꯨ ꯈꯜꯂꯨꯕ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯏꯆꯥꯅ ꯑꯩꯈꯣꯏꯕꯨ ꯏꯃꯥꯅꯤ ꯏꯄꯥꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯂꯩꯇꯅꯕ ꯊꯕꯛꯇꯤ ꯇꯧꯒꯨꯝꯁꯤ ꯅꯪꯅ ꯑꯁꯨꯝꯅ ꯑꯍꯩ-ꯑꯄꯥ ꯁꯥꯔꯒ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯦ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯑꯗꯨꯒꯤ ꯐꯖꯅ ꯉꯥꯡꯅꯕ ꯌꯥꯗꯕ ꯀꯣꯛꯇꯨꯗꯅꯦ ꯏꯃꯥꯅ ꯑꯩꯅ ꯅꯆꯥꯅ ꯁꯥꯎꯗꯨꯅ ꯑꯗꯨꯝ ꯉꯥꯡꯂꯤꯕꯁꯦ ꯁꯥꯎꯒꯠꯅꯔꯒ ꯉꯥꯡꯅꯔꯒ ꯀꯩꯕꯨ ꯀꯥꯟꯅꯕ ꯐꯪꯒꯦ ꯅꯪꯁꯨ ꯁꯥꯎꯏ ꯑꯩꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯅ ꯅꯨꯄꯥ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜ ꯇꯥꯔꯣꯕ ꯑꯗꯨꯕꯨꯗꯤ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡꯗꯗꯤ ꯅꯪ ꯑꯩꯕꯨ ꯍꯦꯛ ꯀꯧꯕ ꯂꯥꯛꯇꯂꯥꯛꯑꯣ ꯂꯥꯛꯏꯕ ꯃꯐꯝꯗꯨꯗ ꯅꯪ ꯉꯛꯁꯝꯗ ꯃꯦꯠꯊꯠꯂꯒ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯌꯦꯡꯉꯣ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯃꯆꯥꯒ ꯃꯃꯧꯒꯅ ꯉꯥꯡꯅꯔꯤꯕꯗꯣ ꯇꯥꯔꯝꯕ ꯄꯤꯁꯛꯇꯣ ꯃꯆꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯆꯥꯟꯗꯥꯡꯒꯤ ꯃꯆꯥ ꯅꯪꯒꯤ ꯖ꯭ꯋꯥꯔꯗꯨꯅ ꯍꯦꯟꯅ ꯂꯨꯔꯕꯅꯤꯅꯦ ꯅꯇꯨ ꯅꯆꯥꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯦꯕ ꯅꯄꯨꯟꯁꯤꯗꯣ ꯑꯗꯨꯅ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯣ ꯌꯦꯡꯉꯨꯀꯣ ꯅꯪ ꯑꯩꯅ ꯌꯦꯡꯉꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯏꯃꯥ ꯍꯅꯨꯔꯕꯗꯤ ꯄꯤꯖꯕ ꯈꯔ ꯄꯪꯆꯥ ꯆꯥꯔꯒ ꯇꯨꯃꯤꯟꯅ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯌꯨ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯃꯄꯥ ꯏꯃꯥꯗ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯉꯥꯡꯕ ꯀꯅꯥꯅ ꯍꯧꯅꯒꯦ ꯉꯥꯎꯔꯕ ꯅꯪꯕꯣ ꯍꯩ ꯁꯥ ꯑꯣꯜꯂꯦꯅꯦ ꯅꯪꯗꯤ ꯁꯥ ꯑꯣꯜꯂꯦꯕ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯑꯁꯨꯛ ꯐꯠꯇꯕ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯂꯤꯕꯁꯤꯕꯣ ꯎꯃꯪꯗ ꯁꯥ ꯀꯩ ꯑꯣꯏꯅ ꯄꯣꯛꯑꯝꯒꯗꯕ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯂꯤꯕꯁꯤꯕꯣ ꯇꯝꯆꯥꯗꯣ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯅ ꯊꯣꯛꯈ꯭ꯔꯦ ꯄꯤꯁꯛ ꯉꯁꯤꯗꯣ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯃꯧ ꯅꯨꯄꯤꯅ ꯃꯃꯥꯒꯤ ꯃꯕꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯍꯥꯛꯄꯨ ꯄꯣꯛꯂꯤꯕ ꯃꯃꯥ ꯑꯩꯉꯣꯟꯗꯕꯨ ꯑꯁꯤꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯏꯃꯥ ꯇꯣꯛꯑꯣꯁꯦ ꯃꯥꯅ ꯉꯥꯡꯕ ꯋꯥꯕꯨ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥꯅ ꯆꯥꯅꯤꯡꯕ ꯍꯦꯟꯖꯥꯡ ꯊꯣꯡꯉꯤ ꯍꯥꯎꯅ ꯆꯥꯊꯣꯛꯑꯒ ꯂꯩꯊꯣꯛꯎ ꯅꯣꯡꯃꯁꯨ ꯄꯤꯁꯛ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯄꯤꯁꯛꯀꯤ ꯃꯅꯥꯛꯇ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯣꯏꯔꯛꯂꯝꯃꯤ ꯇꯣꯝꯆꯥꯗꯤ ꯅꯣꯡꯃꯇ ꯌꯨꯝꯗ ꯂꯩꯕ ꯅꯠꯇꯦ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ ꯄꯤꯁꯛꯅ ꯇꯣꯝꯕꯤ ꯎꯗꯕ ꯀꯨꯏꯔꯦꯗ ꯆꯪꯉꯛꯎ ꯂꯥꯛꯎꯅꯦ ꯅꯈꯣꯏꯅꯒ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯑꯒ ꯎꯅꯕ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯦꯗꯤ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯎꯅꯤꯡꯂꯕꯁꯨ ꯂꯥꯛꯄꯒ ꯉꯝꯕ ꯅꯠꯇ꯭ꯔꯦꯗ ꯏꯆꯦ ꯑꯩꯁꯨꯅꯤꯗ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯔ ꯀꯔꯤꯅꯣ ꯈꯣꯡ ꯈꯨꯠꯀꯁꯦ ꯍꯧꯒꯠꯐꯝꯗ ꯅꯤꯡꯊꯤꯅ ꯉꯝꯕ ꯅꯠꯇ꯭ꯔꯦ ꯅꯨꯡꯁꯤꯗꯀꯣ ꯇꯣꯝꯕꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯁꯨꯝꯅ ꯈꯔ ꯍꯦꯛ ꯀꯣꯏꯊꯣꯔꯛꯎꯀꯣ ꯑꯁꯨꯝꯅ ꯄꯤꯁꯛ ꯑꯃꯗꯤ ꯇꯣꯝꯕꯤ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯎꯅꯕꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ
Tabashu sumang masida singkana khairi tombina. Ise mause onthokna su thabak phakreda. Nupagi nupigi karimate he khaidana hotnariba. Mahakna hotnadrabadi kanana hotnagani ha. Isa nupani na amal leiribaduna nakhoina adum khanglibadungai. Tomcha dubo masa suphana machaure. Khajikta phawba wakhal tadribro ije. Ha tombi ibema. Mana wakhal taradabu imauna asuk wariba sibu wakhigadro. Mana wakhal tadabadagi nine wanariba mayamse. Matugi su khande masagi su khande. Masa khaki nungaiba maong khaktadane mana hinglibase. Ise nakhoidi nasa phattabagi waba. Aina imau phattabagi waba. Kari su khetnaba nateda. Chak makta charedana pijaningum pijaningdagu. Makhoigi mara lemna chabasi mangai. Ise di amaromda naraibu pharabaniko. Chak manaida tombi. Isa phattabasi suwaini nangbo. Hanurakpa haibase nungaipam hek leitaba janidako. Khangdeda ise nungaipam leitaba haibabune. Nate asuk wana ekhoina isase I matumdagi yukjarakpase makhoina karisu khangba nate. Thaina ekhoigi ima hoina hainabado isa nupa pokpa imau nupigi. Isa nupi pokpa iya nupagi haido tare je. Isa nupine na mayum pankribadu sumangai. Mapamne na nongmata lakhidrabani. Mausigi maong matawsida masune hek changlakpa tallabajani. Adunine tombi Makhoibo ekhoina yolakpagi awabase makhoina khangdene. Aduna ekhoina makhoibu khara phanaba haidana ngang traibada ekhoise yeknabagumna makhoina khalibase. Ise isa imaugi wabudi yamna ngangba taraba. Adubu thamoisida chagliba mayamsidi lithoklaga tamthoklaga khara hek yangbugum tawido. Ekhoigi ipuroibana hingliba matamdadi phaido. Makhoigi marum thopna aikhoini hingjabani. Aikhoigi apen penda awaba nungaiba pumba makhoida tamjabani do. Adubo hojikti makhoisu leitrabanina. Aikhoi masal tamnaba haiduni natrado tombi. Mani je. Asumna matam khara haukhirame asisu tomchado hanagi matawgum. Namit chap yungba aduda hanagi matawgum. Jwarse adu makhutta pairaga mamituna chi aduda munna yengduna phamli. Lukhoina sauna. As tomcha. Adin masu wakan khanduna layadi yarida. Tawdo du sasa tawroni. Tomcha su lukhoigi wadu tabada karimna na khumle. Karina lukhoi. Adu yamna sauriba aduna ha. Aina ngasi sel khara khokpasida nangi thamoido yadraba malida. Kanam khara lakpugum. He tomcha. Nangi simi sujibra ha. Nate. Nana ngasi khak sel khara paiba phangba aduda nanga haigalibani ne. Aingonda usilaktaba mida usikadaba tomchadi nate. Nangsu nungtigi nangna khoktuna da leiraba selsida ngasi noma khak tatpasida aduk yamna sauribadubo kaigino ne. Amana amu as yare kaino sum yen adana leisibo tawdo du sasa tawnorose. Dokhoina herei tawmayam tomcha antaru mongse nakhoisu uriba natro. Magi mongsi di ekhoi bo sitabani da. Kaina lukhoi. Aina kanada kayu sitaba thabak tawrage ha. Aina kaidawrage ba. Ngang ba yena pangang da ngang kanwe. Ngange nang kaidoge habano ha. Ai ngange ba nang kaidoge habano ba. Amana amu yar he tomcha to odi kok to odana suma khata le no tawgada bu satawro. Ai ga lukhoi ga se kanan hana hoge ha. Nang nai ngoda mo osin du nang lei basina ha. Asumna sungang nerek padagi makhoi ahum mari adu changduna tomcha bu phurami. Lapakta sanaduna leiba angang kharana. Ada mi khanare itang mayam yenguse lawe. Kadaino yaini yenguse ado lotni yenguse natradi aikhoida amu phuba yawarkani ba. Amana amu as chenganwe tumina chalo aikhoi chelakoi makhonse moi nang takhini ba. Angang amana aya moi gi se lupa amada makhoi mari na phure. Asidi phuri se tambo hagi mapane. Amana amu Tompo noi pa bani tu amta yengo. Ure tompok na mapada makhoi miyam changdana phuri bado. Madudagi tompok to mapagi manakta changlaktu na kaplami. Khura pabada phuno pabada phubigano khura. Lukhoina musi ngang sisu chalon he
ꯅꯄꯥꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯇꯣꯛꯑꯗꯧꯕꯅꯤ ꯉꯁꯤꯗꯤ ꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯇꯣꯝꯄꯣꯛꯄꯨ ꯂꯥꯛꯇꯨꯅ ꯏꯜꯂꯛꯄꯗ ꯇꯣꯝꯄꯣꯛꯇꯨ ꯃꯔꯥꯏꯕꯛꯇꯨ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯑꯉꯥꯡ ꯈꯔꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯗꯤ ꯇꯣꯝꯆꯥꯒꯤ ꯅꯨꯄꯤ ꯊꯕꯥꯗ ꯄꯥꯎ ꯄꯤꯔꯨꯗꯨꯅ ꯀꯧꯔꯛꯂꯝꯃꯤ ꯂꯨꯈꯣꯏꯅ ꯍꯩ ꯇꯥꯕ꯭ꯔꯥ ꯅꯣꯏ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ ꯂꯩꯀꯥꯏ ꯃꯤ ꯂꯥꯛꯏ ꯁꯤꯕ ꯇꯥꯔꯤꯕ ꯆꯦꯜꯂꯣ ꯃꯈꯣꯏꯁꯤꯡꯗꯨ ꯆꯦꯟꯈ꯭ꯔꯦ ꯊꯕꯥ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯇꯣꯝꯄꯣꯛꯀ ꯇꯣꯝꯆꯥꯒꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯇꯣꯝꯆꯥꯗꯤ ꯆꯠꯄ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯉꯝꯗ꯭ꯔꯦ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯗꯨꯅ ꯇꯣꯝꯆꯥꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯍꯜꯂꯝꯃꯤ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯕꯥꯅ ꯃꯈꯣꯏ ꯃꯄꯥ ꯈꯣꯡꯗꯨꯕꯨ ꯈꯖꯤꯛꯇꯪ ꯆꯠꯄꯗꯤ ꯌꯥꯔꯕ꯭ꯔꯣ ꯌꯥꯕꯒꯤꯅꯤꯅꯦ ꯅꯨꯄꯤ ꯑꯩꯅ ꯈꯣꯡꯁꯦ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯏꯕꯁꯦ ꯏꯆꯥ ꯅꯨꯄꯥꯗꯤ ꯃꯕꯣꯛꯀꯤ ꯀꯥꯗ ꯃꯁꯨ ꯃꯕꯦ ꯂꯩꯈꯤꯕꯅꯤ ꯏꯃꯥꯒꯤ ꯃꯈꯣꯡꯁꯦ ꯈꯔ ꯅꯥꯏ ꯍꯥꯏ ꯑꯗꯨꯒꯤ ꯅꯆꯥꯅꯨꯄꯥꯅ ꯃꯈꯣꯡ ꯅꯝꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤꯕꯅꯤ ꯏꯃꯥꯕꯨ ꯃꯈꯣꯡ ꯅꯥꯏ ꯍꯥꯏꯕ ꯀꯌꯥꯝ ꯀꯟꯅ ꯅꯥꯔꯤꯕꯖꯥꯠꯅꯣ ꯏꯃꯥꯁꯨ ꯃꯄꯥꯟꯗꯒ ꯑꯃꯠꯇ ꯊꯣꯛꯂꯛꯄ ꯉꯝꯗ꯭ꯔꯕꯣ ꯍꯥꯟꯅꯒꯤ ꯃꯈꯣꯡꯁꯨ ꯌꯥꯗꯕꯗꯨꯗ ꯍꯣ ꯉꯝꯃꯦ ꯑꯩꯗꯤ ꯏꯁꯨꯅ ꯈꯣꯡꯁꯦ ꯄꯥꯏꯕꯤꯕꯗꯒꯤ ꯍꯥꯟꯅꯒꯤ ꯑꯗꯨꯝꯅ ꯃꯥꯡꯒꯣꯜ ꯁꯨꯃꯥꯡ ꯑꯗꯨꯝ ꯊꯣꯛꯄ ꯉꯝꯃꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯅꯪꯅ ꯏꯃꯥ ꯈꯣꯡ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯪꯉꯤꯕꯗꯨꯕꯣ ꯑꯩꯕꯨ ꯊꯨꯅ ꯁꯤꯕ ꯄꯥꯝꯕꯒꯤꯔꯣ ꯑꯁ ꯅꯠꯇꯦꯗ ꯏꯃꯥ ꯉꯥꯏꯍꯥꯛ ꯁꯥꯎꯕꯒꯤ ꯈꯔ ꯑꯗꯨꯝ ꯉꯥꯡꯅꯈꯤꯕꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯨ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯑꯗꯨꯗ ꯁꯨꯝ ꯍꯥꯏꯂꯦ ꯑꯗꯨꯅꯤ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤꯀꯣ ꯃꯤꯒꯤ ꯊꯃꯣꯏꯗ ꯌꯨꯈꯤꯕ ꯍꯥꯏꯕꯁꯦ ꯀꯥꯎꯕ ꯌꯥꯗꯕꯅꯤꯅꯦ ꯏꯃꯥ ꯑꯩ ꯂꯥꯜꯂꯦ ꯅꯆꯥ ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯨꯏ ꯏꯃꯥꯁꯨ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯔꯅꯨ ꯏꯆꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒꯗꯕꯨ ꯏꯃꯥꯅ ꯋꯥꯔꯧꯕ ꯉꯝꯈꯤꯗ꯭ꯔꯣ ꯍꯥ ꯁꯪꯁꯥꯔꯁꯤꯗ ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯂꯩꯇꯦꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯃꯧꯒ ꯏꯁꯨꯒꯅ ꯈꯖꯤꯛꯇꯪꯗꯤ ꯍꯦꯜꯂꯦꯀꯣ ꯏꯃꯥ ꯅꯆꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ꯭ꯔꯕ ꯄꯥꯎꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯂꯝꯕꯤ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯔꯦ ꯏꯇꯨ ꯏꯆꯥ ꯏꯃꯥꯒꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯑꯩꯅ ꯇꯧꯖꯕ ꯄꯥꯞꯇꯨꯅ ꯑꯩꯅ ꯉꯁꯤ ꯆꯩꯅꯥ ꯐꯪꯂꯤꯕꯅꯤ ꯏꯃꯤꯠ ꯃꯃꯥꯡꯁꯤꯗ ꯃꯄꯥ ꯑꯩꯕꯨ ꯁꯣꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯣꯡꯃꯇ ꯃꯤꯅꯨꯡꯁꯤ ꯎꯠꯂꯨꯗ꯭ꯔꯕ ꯏꯆꯥꯁꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯄꯥꯕꯗ ꯐꯨꯅꯨ ꯍꯥꯏꯅ ꯀꯞꯈꯤꯕ ꯑꯗꯨꯅ ꯃꯄꯥ ꯑꯣꯏꯕ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯄꯤꯕꯅꯤ ꯑꯗꯨꯒ ꯏꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯏꯃꯥꯡꯗ ꯐꯨꯕꯗ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯩꯁꯤꯕꯨ ꯃꯄꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯅꯦ ꯊꯕꯥ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯌꯥꯔꯤ ꯇꯧꯕꯤꯔꯣꯁꯦ ꯃꯄꯥ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯏꯆꯥꯒꯤꯗꯃꯛ ꯍꯣꯠꯅꯗꯨꯅ ꯃꯥꯕꯨ ꯅꯤꯡꯊꯤꯅ ꯅꯕꯨꯛꯅ ꯀꯣꯟꯕꯤꯔꯁꯤ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯈꯤꯇꯪꯗꯤ ꯊꯦꯡꯃꯜꯂꯤꯀꯣ ꯅꯪꯒꯤꯁꯦ ꯂꯧꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯇꯥꯔꯛꯄꯁꯦ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯦꯜꯁꯤꯗꯤꯅꯦ ꯇꯥꯜꯂꯒ ꯐꯪꯕꯅꯤ ꯏꯁꯨꯒꯤꯗꯤ ꯏꯃꯧꯒ ꯅꯪꯒ ꯆꯪꯗꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯃꯥꯡꯈꯤꯕ ꯄꯨꯝꯕ ꯍꯜꯂꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯀೋ ꯃꯧ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯉꯥ ꯂꯩꯔꯨꯆꯣ ꯉꯥ ꯆꯥꯁꯤꯀꯣ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯇꯣꯝꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯏꯪꯅ ꯆꯤꯛꯅ ꯁꯨ ꯅꯣꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ